Ngasisu mahausagunna sana lebak story collection na mayamgidamakta nungairaba wari ama puduna lakjare. Wari asigi mamingna kakagi angang. Wari asibu ibirakpa na nanaw sana wangkem. Hauzik mayamgi maphamda wari asi khudol tamjarage mayam punna taminarasi. Anganba ayuktani laymana masanupabu haudoklami. Hai asauba, nang bu hawat pa yadibro, thabak ka saloidro. Ima, hawala damning hakleraga. Pung si tare tare haibani asauba nang bo. Nasan nupi naga sa ising thongba loigre. Ngasi di nasan do college ang na chatkani haibani. Nang na thabak satpada yawadaba oiramgani. Magi gari do ngarang start hawba yade na niya. Gari sembamda nang babung na pugibani. Loiji haire ena na babung ga hainagibani. Yare hawalo. Thuna lao ko. Handa mo amo hagdok na halano. Nang nga manupi thiro suyade. Pakhang ariba oiraga hek layradana. Sahidu na sum hapsilakliba. Layma masanupabu hagdok lamlaga. Ngang dana thokirami. Premi na mamasang lapado ubada mamada yenglaga hairi. Ima, tamo hawat haudribo. Mana thabak sipada ay college sa bayahaudoy ni. Cha ising se punasana batawrasi. Laani, ima na hagdok lamlabani nang babung di. Laani, mangkonda khabar pa haubani, ay na hairamabani. Tanja adu tama pabong thoiba, chakhumda sangla ami. Isa thoibiya, pabong gisak thirabo. Thiri pabong, chaba hauro lao. Hoi, nabung di. Ho ay na hausik ta haudok lam khida ngairi bani. Lakpo budi laglani. Moi pabong saba haubiro. Pema, ay khoi susana ba tawrasi. Nabung do tum laksarasani. Makoy na adum nangang naringay daya sa kumda changlay aduga magi sak thiraga thamliba adugi manakta phamtharai asauba nangbo khara ngan hogolune thabak satpagi pungsing ta driphau hawatan leibadu tawunune ngan na hogolaga tawgadaba thabai khang tawraga tabna ingna thabak sanaba tawne babong hawgat keba nungdang office ki sisang subada pung baro te dum tare adai tumba yaroi aduna ni babong Hoi ne, office ki suta uduba yadabani ne. Adubu nganna tumlaga, nganna hauraga. Nangi se sangdu suraga thabak tu chalo haiwan ni pa na hari base. Hoi babu, ado isangi gari yade haidubu. Kayam kuina changni haige, kamay toino. Start hau haiba sunga yade. Gari da yadriba no du khangdre. Aduna, semhal lagi na pikre. Adu di isan, nang de line da satamni ne. Mabungi wa haiduda harauna chak charamba premi. Mabung da mamit adu phaini yenglei machan gi mit yenga da dayana fetari haima kari no asauba nanga thabak satpada nasan se college thada biramba kaidauge lambi supulli nasan nupi si college lambi phawraga satoi dudi premi mama naga magi misangda wangang lekpaduda mabung ni nungsiraga peri hairi yare kanamta thenbirano ai adam chasarage masan bu nungsidaba mita thelhaloi ai adam chasani Is, nang di kari sa toiba. Tinbi na ba miga ler zalo? Mabungi wada da premi do lalat tawraga. Tinbi na ba miga ler te? Kaya di ino, itom da sa toiba, itom da. Yari, chak si fazan na muta chasin si. Maray da tawnar, isa toibi. Nabung na pagi tawri ni. Chak tawraga na sin na naw lushiluro. Nama na lushin horasan ni. Ipa di wagli, hawgalamage. Asumna matam su haukibana magi thaba inkhang chetna khirami ibem chana sana macha nang bokai rige school chetna balo shilola one mama thabak sa patheng khrani ye nang babung su thenge na hairam labani lao sana macha ibem cha amadi damen makhoi ani gi naitong poksabi macha nupini maha class 10 ka da ngairi sana macha matom ta yaujabagi Mama mapada kezana leirami. Dhamena. Hai, noi buloi jibane. Pungsi thenge ne, ben la ani ne. Ho karai leri no khangde, mathak taga leisa la khangdi ye. Tamo nam ta ying biuro. Ai magi school dress e amta puthok piram gi ge. Hoi, ai yeng uragi. Sana. Babung gi sana. Babong. Ai sida lai ye. Sida lairingi hak param bane. Ihe, isa go school thenge ne. Imaga pabungga so office na baloi bane isa gi phen la ani lushilo Aya, ai di khangau je, hoi babong.
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯅ "ꯏꯇꯥꯎ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ?" ꯗꯌꯥꯅ "ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯕ? ꯍꯧꯗꯣꯛꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯊꯤꯔꯒꯦ ꯍꯥꯏꯅꯣ? ꯏꯃꯥ ꯂꯩꯕꯅ ꯃꯔꯣꯜ ꯑꯃ, ꯏꯕꯨꯡꯉꯣ ꯂꯥꯏꯕ ꯅꯪꯒꯤ ꯃꯔꯨꯞꯇꯣ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯍꯜꯂꯣ. ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯀꯔꯤꯅꯣ ꯑꯐꯪꯕ ꯑꯃ ꯊꯤꯍꯜꯂꯣ. ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯊꯤꯕ ꯐꯪꯂꯔꯣꯏ. ꯆꯍꯤꯗꯨꯃꯛꯅꯦ ꯂꯣꯏꯔꯦ ꯏꯃꯥ. ꯅꯪꯕꯨ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯂꯩꯇ꯭ꯔꯒꯅ ꯑꯩ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩ. ꯑꯗꯨ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯔꯁꯤꯔꯣ?" "ꯌꯥꯔꯦꯀꯣ, ꯌꯥꯔꯦ. ꯊꯣꯛꯇꯤꯕ. ꯅꯨꯄꯤꯕꯨ ꯄꯪꯊꯤꯗ ꯊꯤꯕ ꯌꯥꯕ ꯅꯠꯇꯦ. ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯊꯦꯡꯅꯗ ꯇꯧꯔꯤꯅꯤ. ꯊꯦꯡꯅꯔꯒ ꯊꯤꯅꯤ. ꯍꯧꯖꯤꯛ ꯑꯩ ꯅꯨꯄꯤ ꯊꯤꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯑꯩꯈꯣꯏ ꯏꯃꯥꯁꯤꯅꯕ ꯀꯔꯤꯅꯣ ꯒ꯭ꯌꯥꯟꯒ ꯉꯥꯎꯏꯗꯣ." "ꯅꯪꯁꯦ ꯍꯧꯖꯤꯛꯁꯦ ꯑꯄꯥꯝ ꯅꯨꯡꯁꯤꯒ ꯍꯥꯏꯅꯗꯅ ꯂꯩꯒꯗꯣꯏꯕ? ꯐꯪꯉꯅꯤ ꯅꯨꯄꯤ ꯊꯤꯕ. ꯑꯔꯤꯕ ꯆꯔꯤꯇꯠ ꯑꯣꯏꯅ ꯂꯩꯔꯣ ꯅꯪ. ꯑꯗꯨꯅ ꯄꯛꯆꯔꯅꯤ. ꯆꯍꯤꯅꯦꯅ ꯑꯅꯤ ꯊꯤꯕꯒꯤ ꯀꯨꯟꯗꯤ ꯁꯨꯔꯝꯃꯅꯤ. ꯍꯥꯏꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯁꯨ?" "ꯀꯔꯤ ꯍꯥꯏꯃꯟꯕ? ꯋꯥꯠꯂꯕꯅꯦ. ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯅꯪꯕꯨ ꯆꯍꯤ 38ꯅꯤꯀꯣ ꯍꯟꯗꯛ ꯁꯨꯔꯤꯗꯣ. ꯆꯍꯤ ꯑꯃꯗꯗꯤ ꯀꯩꯅꯣ ꯑꯗꯨꯝ ꯁꯨꯔꯕꯅꯤ. ꯍꯧꯖꯤꯛꯄꯨ ꯀꯅꯥ ꯅꯨꯄꯤꯅꯒ ꯌꯥꯕꯤꯔꯛꯇꯧꯔꯤꯒꯦ? ꯑꯩꯈꯣꯏꯒꯤ ꯇꯧꯁꯨ ꯈꯔ ꯇꯝꯃꯨꯅꯦ. ꯑꯩꯈꯣꯏꯗꯤꯁꯦ ꯏꯆꯥ ꯑꯃ ꯍꯟꯗꯛ 2 ꯁꯨꯗꯧꯔꯕꯅꯤ. ꯏꯀꯥꯏ ꯈꯨꯈꯪꯗꯗꯤ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ." "ꯇꯥꯅꯤꯡꯉꯣꯏꯌꯦ ꯅꯪꯗꯤ. ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯂꯕꯅꯤꯅ. ꯅꯁꯥ ꯐꯪꯉꯤ ꯃꯇꯤꯛ ꯆꯥꯔꯕ, ꯌꯨꯝꯒꯤ ꯐꯪꯉꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ. ꯁꯤꯗꯕꯨ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯔꯤꯁꯦ ꯅꯪ ꯉꯝꯃꯤꯌꯦ, ꯐꯖꯅ ꯉꯝꯃꯦ ꯍꯥꯏꯁꯤꯅꯤ." "ꯅꯪ ꯀꯌꯥꯝ ꯉꯥꯡꯈꯤꯗꯣꯏꯅꯣ? ꯉꯥꯡꯍꯧꯔꯣ, ꯑꯩ ꯆꯪꯉꯒꯦ." ꯑꯁꯨꯝꯅ ꯈꯔ ꯂꯥꯎꯅ ꯈꯔ ꯉꯥꯡꯅ ꯃꯇꯝꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯗꯌꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯃꯦꯁꯦꯟꯖꯔꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ꯫ ꯚꯤꯗꯤꯑꯣ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯗꯌꯥ ꯃꯦꯁꯦꯖ ꯑꯗꯨ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯌꯦꯡꯉꯤ꯫ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯀꯥ ꯍꯥꯏꯔꯒ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯨ ꯎꯕꯗ ꯗꯌꯥ ꯏꯉꯛꯉꯛꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯀꯔꯤ? ꯑꯩꯕꯨ ꯀꯀꯥ? ꯑꯁ ꯄꯦꯜꯂꯦꯍꯦ." ꯗꯌꯥ ꯃꯦꯁꯦꯖ ꯑꯗꯨ ꯍꯜꯂꯤ꯫ "ꯀꯅꯥꯅꯣ ꯀꯀꯥ ꯍꯥꯏꯕꯣ?" ꯅꯨꯄꯤ ꯑꯗꯨꯅ "ꯀꯀꯥ, ꯅꯪ ꯄꯥꯈꯪꯂꯣ?" ꯗꯌꯥ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯐꯣꯟꯗꯨꯗ꯫ ꯋꯥꯈꯟꯗ ꯈꯜꯂꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯀꯥ ꯑꯃꯨꯛ, ꯄꯥꯈꯪꯂꯣ ꯑꯃꯨꯛ. ꯉꯁꯤ ꯑꯩ ꯁꯥꯎꯔꯛꯇꯅ ꯈꯥꯏꯗꯠꯅꯤꯁꯦ. ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ." ꯑꯁꯤ ꯈꯟꯅ ꯗꯌꯥ ꯃꯦꯁꯦꯖ ꯍꯜꯂꯤ꯫ "ꯄꯥꯈꯪ ꯃꯥꯟꯗ꯭ꯔꯕꯣ?" ꯅꯨꯄꯤꯗꯨꯅ "ꯑꯃꯨꯛꯁꯨ ꯃꯥꯜꯂꯤ, ꯑꯃꯨꯛꯁꯨ ꯃꯥꯟꯗꯦ. ꯑꯗꯣ ꯇꯤꯟꯅꯁꯤ ꯌꯥꯕ꯭ꯔꯣ?" "ꯇꯤꯟꯅꯗ꯭ꯔꯤꯉꯩ ꯑꯩ ꯅꯪꯒꯤ ꯁꯛ ꯍꯥꯟꯅ ꯈꯪꯒꯦ. ꯅꯪꯒꯤ ꯐꯣꯇꯣ ꯑꯝꯇ ꯊꯥꯔꯛꯑꯣ." ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥꯗ ꯐꯣꯇꯣ ꯊꯥꯔꯗꯤ ꯑꯃꯨꯛ ꯚꯥꯏꯔꯦꯜ ꯆꯠꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯗꯌꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯥꯁꯨ ꯍꯥꯏꯔꯛꯏ꯫ "ꯚꯥꯏꯔꯦꯜ ꯆꯠꯄ ꯄꯥꯝꯗ꯭ꯔꯣ ꯍꯥꯏꯁꯦ?" "ꯄꯥꯝꯗꯦ. ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯐꯨꯕꯗ ꯑꯩ ꯁꯤꯔꯅꯤ." "ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ?" ꯅꯨꯄꯥ ꯑꯗꯨꯅ ꯆꯍꯤ ꯍꯪꯂꯛꯄꯗꯨꯗ ꯁꯣꯝꯗ ꯅꯨꯄꯤ ꯑꯗꯨ ꯆꯍꯤ ꯑꯁꯦꯡꯕ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥ ꯈꯟꯗꯨꯅ ꯂꯩ꯫ ꯃꯥꯅ ꯃꯦꯁꯦꯖ ꯍꯟꯗꯕꯗꯨꯗ ꯗꯌꯥꯅ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯃꯥꯒꯤ ꯆꯍꯤ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ? 19 ꯁꯨꯔꯦꯕ?" ꯗꯌꯥ ꯁꯣꯝꯗ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ "ꯂꯣꯏꯔꯦ, ꯏꯆꯥꯅꯤ ꯇꯧꯔꯤꯁꯦ." ꯗꯌꯥ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯔꯛꯏ꯫ "ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯏ꯫ "ꯁꯅꯥꯃꯆꯥ ꯀꯧꯏ, ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯕ." ꯁꯣꯝꯗ ꯗꯌꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯦꯁꯦꯖ ꯑꯗꯨꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥꯈꯟꯗ ꯈꯜꯂꯤ, "ꯃꯁꯤ ꯑꯉꯥꯡꯁꯦ ꯊꯦꯝꯂꯒ ꯂꯝ ꯈꯪꯗꯣꯛꯂꯒꯦ ꯀꯥꯟꯅꯗꯦ. ꯃꯁꯤ ꯑꯉꯥꯡꯁꯤ ꯂꯧꯔꯒꯦꯗ. ꯑꯉꯥꯡꯗꯤ ꯊꯃꯣꯏ 2 ꯂꯣꯝꯗꯦ ꯍꯥꯏꯕꯅꯤ. ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯗ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯣꯏꯅꯣ? ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯀꯩꯗꯧꯋꯦꯒꯦ, ꯑꯉꯥꯡꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯤ." ꯑꯁꯤ ꯈꯟꯅ ꯗꯌꯥ ꯇꯥꯏꯄꯤꯡ ꯇꯧꯏ꯫ "ꯁꯅꯥꯃꯆꯥ, ꯅꯪꯕꯨ ꯀꯩ ꯂꯝꯗꯒꯤꯅꯣ?" "ꯀꯀꯥ, ꯅꯝꯕꯣꯜ ꯊꯣꯡꯈꯥꯗꯒꯤꯅꯦ." "ꯑꯣꯍꯣ, ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯀꯥ ꯀꯧꯔꯤꯗꯣ ꯀꯧꯒꯅꯨ. ꯗꯗꯥꯔ ꯀꯩꯅꯣ ꯀꯧ." "ꯇꯜꯂꯦ, ꯑꯩꯗꯤ ꯀꯀꯥ ꯑꯗꯨꯝ ꯀꯧꯅꯤ." "ꯏꯁ, ꯁꯛꯁꯨ ꯎꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯀꯥ ꯀꯥꯏꯅ." "ꯀꯀꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯌꯦ, ꯑꯗꯨꯅꯅꯦ." "ꯑꯣꯍꯣ, ꯀꯧꯔꯣ. ꯅꯪꯅꯦ ꯀꯀꯥ ꯑꯗꯨꯝ ꯀꯧꯔꯣꯀꯣ. ꯐ꯭ꯌꯨꯆꯔ ꯀꯀꯥ ꯑꯣꯏꯗꯣꯏꯅꯦ. ꯀꯀꯥ ꯊꯝꯃꯦ. ꯒꯨꯗ ꯅꯥꯏꯠ ꯁꯅꯥꯃꯆꯥ." ꯗꯌꯥꯒꯤ ꯃꯦꯁꯦꯖ ꯑꯗꯨꯗ ꯁꯅꯥꯃꯆꯥ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯔꯤꯕꯁꯤꯅ? ꯃꯁꯛ ꯐꯖꯩꯌꯦꯅ ꯃꯦꯁꯦꯖ ꯊꯥꯔꯨꯕ꯭ꯔꯕꯨ? ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯃꯆꯥ ꯔꯤꯜ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯅꯥꯊꯣꯏꯕꯤꯅ "ꯃꯝꯇꯥ, ꯄ꯭ꯔꯦꯃꯤ ꯂꯥꯛꯇ꯭ꯔꯤꯕꯣ?" "ꯂꯥꯛꯇ꯭ꯔꯤ. ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯌꯧꯔꯛꯇꯣꯏꯅꯤ." "ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ. ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯈꯪꯗꯦꯃꯤ." ꯁꯅꯥꯊꯣꯏꯕꯤ, ꯃꯝꯇꯥ ꯑꯃꯗꯤ ꯄ꯭ꯔꯦꯃꯤ ꯃꯈꯣꯏ 3 ꯀꯣꯂꯦꯖ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕ ꯃꯔꯨꯞꯅꯤ꯫
ꯃꯝꯇꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯅ ꯇꯧꯅꯔꯝꯃꯤ꯫ ꯃꯝꯇꯥꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ, ꯀꯦꯛꯁꯦ ꯄ꯭ꯔꯦꯃꯤ ꯂꯥꯛꯑꯒ ꯄꯨꯟꯅ ꯀꯛꯑꯁꯤ꯫ ꯍꯣꯏ ꯏꯃꯥꯗꯤ? ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ꯫ ꯑꯣ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯦꯃꯤ ꯆꯪꯂꯛꯑꯝꯃꯤ꯫ ꯁꯅꯥꯊꯣꯏꯕꯤꯅ ꯂꯥꯛꯇꯤ ꯂꯥꯛꯂꯤꯕ ꯑꯣꯏꯔꯦ, ꯏꯕꯦꯝꯃ ꯅꯪ ꯑꯃ ꯃꯤ ꯑꯣꯏꯔꯣꯏꯀꯣ? ꯌꯥꯗ ꯇꯧꯔꯤꯅꯤ ꯅꯪꯁꯨ, ꯀꯦꯛ ꯀꯛꯈ꯭ꯔꯕꯣ ꯂꯣꯏꯅ? ꯂꯣꯏꯈ꯭ꯔꯦꯗ ꯀꯦꯛ ꯀꯛꯄꯒ, ꯆꯥꯛꯁꯨ ꯅꯪꯗ ꯉꯥꯏꯔꯦ ꯆꯥꯗꯣꯏꯁꯤ, ꯑꯗꯨꯅ ꯆꯥꯔꯣ ꯂꯥꯛꯑꯣ꯫ ꯄ꯭ꯔꯦꯃꯤ ꯁꯅꯥꯊꯣꯏꯕꯤꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯝꯇꯥꯅ ꯅꯪ ꯉꯥꯏꯔꯤꯅꯦ, ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯁꯅꯥꯊꯣꯏꯕꯤꯅ, ꯅꯪ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯀꯦꯛ ꯀꯛꯇꯣꯏꯅꯣ? ꯑꯗꯨꯅꯦꯕ, ꯀꯛꯑꯁꯦ ꯑꯗꯨꯗꯤ꯫ ꯏꯃꯥꯗꯤ? ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕꯅꯦ꯫ ꯏꯃꯥ, ꯀꯦꯛ ꯀꯛꯂꯁꯦ꯫ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯎꯕꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯆꯥꯁꯤꯡ ꯌꯧꯔꯛꯂꯤꯗꯅ꯫ ꯁꯅꯥꯊꯣꯏꯕꯤꯅ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥꯒ ꯄ꯭ꯔꯦꯃꯤꯒ ꯃꯝꯇꯥ ꯅꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯀꯛꯑꯣ, ꯑꯩ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯅꯝꯃꯒꯦ꯫ ꯄ꯭ꯔꯦꯃꯤꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣꯗ ꯉꯥꯎꯖꯕꯤꯅꯤꯅ ꯂꯩꯔꯣ ꯑꯗꯨꯗ ꯑꯗꯨꯝ꯫ ꯃꯝꯇꯥ, ꯏꯃꯥ, ꯀꯦꯛ ꯀꯛꯂꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯀꯦꯛ ꯀꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯩꯃꯅ ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯥꯁꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯁꯦ ꯍꯦꯟꯗꯣꯛꯈ꯭ꯔꯅꯤ, ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯔꯤꯅꯣ? ꯃꯥꯒꯤ ꯈꯪꯅꯖꯕ ꯃꯤ ꯂꯩꯇꯕ꯭ꯔꯣ? ꯀꯔꯥꯏꯗꯒꯤꯅꯣ, ꯏꯕꯨꯡꯉꯣ ꯂꯥꯏꯕꯗ ꯍꯪꯂꯕꯅꯤ ꯂꯩꯕ꯭ꯔꯥꯅ, ꯂꯩꯇꯦ ꯍꯥꯏꯌꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 39-39 ꯁꯨꯔꯛꯂꯕ ꯃꯥꯅ ꯅꯨꯄꯤ ꯈꯪꯅꯕ ꯂꯩꯇ꯭ꯔꯤꯕ? ꯍꯥ? ꯃꯄꯥ ꯃꯥꯟꯖꯗꯦꯗ, ꯑꯩꯗꯤ ꯅꯨꯄꯤꯁꯦ ꯐꯖꯅꯗꯤ ꯀꯣꯏꯔꯛꯏꯍꯦ꯫ ꯃꯃꯥ ꯅꯪꯁꯦ ꯑꯩꯒꯤ 25 ꯁꯨꯕꯤ ꯅꯨꯄꯤꯅꯤꯅꯦ꯫ ꯑꯩꯅ ꯀꯣꯏꯔꯛꯄꯁꯤꯡꯗ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯉꯥꯎꯔꯕꯁꯨ ꯂꯥꯡꯂꯨꯔꯕꯁꯨ ꯌꯨꯝ ꯄꯥꯜꯂꯝꯗꯥꯏꯗꯗꯤ ꯅꯨꯄꯤꯁꯦ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤ ꯌꯦꯡꯂꯒ ꯊꯤꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯁꯦ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯒꯤꯅꯤꯅꯦ꯫ ꯇꯥꯖꯅꯤꯡꯗꯦꯗ ꯀꯔꯤꯅꯣ, ꯃꯤꯅ ꯇꯥꯔꯒ ꯑꯗꯨꯕꯨ ꯀꯌꯥꯝ ꯐꯖꯕ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯣ? ꯍꯥꯏꯅꯔꯕꯗꯤ ꯃꯣꯏ ꯄꯥꯕꯨꯡꯗꯒꯤ ꯇꯥꯕ ꯂꯩꯃ ꯅꯠꯇꯦ, ꯍꯥꯏꯅꯔꯣꯏꯁꯤ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯀꯥꯏꯗ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥꯒꯤ ꯋꯥꯅꯤ ꯈꯟꯅꯁꯤ ꯍꯥꯏꯁꯤ, ꯍꯧꯈ꯭ꯔꯕ ꯊꯥꯏꯅꯒꯤ ꯋꯥꯗꯣ ꯄꯨꯊꯣꯛꯅꯔꯣꯏꯁꯤ꯫ ꯅꯆꯥꯅꯨꯄꯥꯁꯦ ꯃꯇꯨ ꯊꯤꯕ ꯈꯪꯂꯔꯣꯏꯌꯦ꯫ ꯃꯃꯥꯟꯅꯕ ꯂꯥꯏꯕ ꯍꯣꯏ ꯃꯆꯥ 2 ꯁꯨꯔꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯃꯇꯨꯁꯤ ꯊꯤꯗꯅ ꯂꯩꯔꯤꯕꯅꯦꯕ꯫ ꯊꯤꯖꯅꯤ ꯀꯩꯗꯧꯒꯦ ꯃꯃꯥ ꯅꯪꯕꯣ? ꯃꯥꯅ ꯑꯄꯥꯝꯕ ꯂꯩꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯈꯣꯏꯗꯥꯖꯕ ꯂꯩꯔꯒ ꯃꯥꯏꯅ ꯄꯨꯖꯔꯛꯁꯅꯤ꯫ ꯍꯣ, ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯉꯥꯏꯔꯤꯉꯩ ꯅꯪ ꯑꯩꯗꯤ ꯒ꯭ꯋꯥꯏ ꯒ꯭ꯋꯥꯏ ꯒ꯭ꯋꯥꯏꯗꯣ ꯇꯧꯕꯅ ꯍꯥꯟꯕ ꯇꯥꯕ ꯀꯣ, ꯍꯥꯟꯕ ꯇꯥꯕ꯫ ꯀꯔꯤ ꯃꯄꯥꯅꯣ ꯈꯪꯗꯦ, ꯅꯨꯄꯤꯗꯨꯕꯨꯗꯤ ꯊꯤꯅꯤꯡꯕ ꯃꯇꯝꯗ ꯊꯤꯁꯅꯨ, ꯑꯗꯨꯕꯨꯅꯦ ꯃꯆꯥꯗꯣ ꯁꯦꯝꯕ ꯅꯪꯂꯔꯣꯏ ꯍꯥꯏꯕ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯉꯥꯡꯅꯔꯤꯕꯗꯣ ꯗꯌꯥ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗꯨꯗ ꯇꯥꯔꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥ ꯉꯥꯡꯂꯛꯏ꯫ ꯄꯥꯕꯨꯡ, ꯏꯃꯥ, ꯑꯩꯒꯤ ꯋꯥꯔꯤꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯁꯥꯈꯤꯗꯣꯏꯕ? ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯂꯩꯃ ꯃꯆꯥꯒꯤ ꯃꯀꯣꯛꯇꯨꯗ ꯏꯜꯂꯤ꯫ ꯑꯗꯨꯒ ꯃꯤꯅ ꯍꯥꯏꯁꯦ ꯊꯋꯥ ꯁꯥꯗꯦꯕꯁꯦ, ꯂꯤꯔꯒꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯄꯨꯟꯁꯤꯗꯣ? ꯍꯥ? ꯏꯃꯥ ꯍꯣꯏꯁꯦ ꯏꯃꯧꯒꯗꯨ ꯎꯍꯜꯂꯣꯅꯦ ꯏꯕꯨꯡꯉꯣ꯫ ꯏꯃꯥ, ꯀꯩꯝ ꯋꯥꯔꯨꯅꯨ, ꯑꯍꯤꯡ ꯑꯃꯗ ꯅꯃꯧ ꯑꯣꯏꯗꯧꯗꯣ ꯊꯦꯡꯅꯔꯦ꯫ ꯅꯦꯠꯋꯥꯛꯀꯤ ꯃꯇꯝꯅꯤꯅ ꯑꯣꯟꯂꯥꯏꯟꯗ ꯅꯃꯧ ꯊꯦꯡꯅꯔꯦ, ꯈꯔ ꯂꯩꯔꯒ ꯄꯨꯁꯤꯜꯂꯛꯑꯗꯕꯅꯤ, ꯋꯥꯔꯨꯔꯅꯨ ꯏꯃꯥ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯧ ꯊꯦꯡꯅꯔꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯑꯆꯧꯕ, ꯑꯁꯦꯡꯕꯒꯤꯔꯣ? ꯅꯨꯄꯤꯗꯨꯕꯨ ꯀꯔꯥꯏꯗꯒꯤꯅꯣ, ꯀꯔꯤ ꯂꯝꯗꯒꯤꯅꯣ, ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯀꯌꯨꯝꯅꯣ? ꯏꯃꯥ ꯍꯦꯛꯇ ꯍꯥꯏꯅꯕ ꯆꯠꯀꯦꯕ꯫ ꯑꯁ ꯀꯩꯅꯣ ꯏꯃꯥ, ꯑꯍꯪꯗ ꯍꯪꯉꯛꯏꯁꯤꯕꯣ, ꯒ꯭ꯌꯥꯟꯒ ꯉꯥꯎꯏ꯫ ꯍꯌꯦꯡ ꯑꯁꯦꯡꯕ ꯈꯪꯂꯒ ꯈꯪꯉꯨ꯫ ꯑꯩ ꯏꯃꯨꯡꯗ ꯆꯪꯖꯈ꯭ꯔꯒꯦ, ꯅꯠꯇ꯭ꯔꯗꯤꯅꯦ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯌꯥꯝ ꯍꯪꯂꯛꯑꯅꯤ꯫ ꯑꯆꯧꯕ, ꯉꯥꯏꯈꯣꯅꯦ, ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯂꯝꯃꯣ, ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦꯕ꯫ ꯃꯃꯥ, ꯌꯥꯔꯦ ꯃꯈꯥ ꯇꯥꯎꯔꯅꯨ, ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯖꯕꯗꯤ ꯂꯩꯔꯦꯁꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯣꯏꯗꯅ ꯄꯨꯁꯤꯜꯂꯛꯑꯗꯕꯅꯤ, ꯑꯩꯅ ꯍꯥꯏꯁꯤꯅꯤ, ꯄꯨꯁꯤꯜꯂꯛꯑꯗꯕꯅꯤ꯫ ꯄꯥꯈꯪ ꯑꯔꯤꯕꯁꯤꯡꯁꯦ ꯅꯨꯄꯤꯁꯤ ꯂꯧꯒꯦ ꯈꯟꯅ ꯀꯣꯏꯕ ꯅꯨꯄꯤ ꯀꯨꯏꯅ ꯅꯨꯡꯁꯤꯅꯗꯕꯅꯤ, ꯊꯥ 1-2 ꯈꯪꯅꯔꯒ ꯑꯗꯨꯝ ꯄꯨꯁꯤꯟꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯎꯔꯅꯨ, ꯅꯃꯧ ꯎꯔꯗꯕꯅꯦ, ꯅꯣꯛꯑꯣꯀꯣ ꯅꯪ, ꯁꯨꯛꯂꯨꯔꯅꯨ꯫ ꯏꯇꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯁꯨꯛꯄꯗꯣ ꯀꯤꯖꯩ꯫ ꯑꯩ ꯆꯪꯉꯦꯀꯣ, ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯎ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯆꯅꯨꯅ ꯁꯅꯥꯃꯆꯥ, ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯕꯅꯤ, ꯑꯩꯈꯣꯏ ꯄꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯑꯗꯣ ꯆꯍꯤꯗꯤ ꯈꯔ ꯑꯗꯨꯝ ꯂꯤꯔꯕꯅꯤ, ꯁꯦꯟꯁꯨ ꯌꯥꯝ ꯄꯥꯏꯕꯅꯤ꯫ ꯁꯅꯥꯃꯆꯥ, ꯅꯪ ꯑꯗꯨ ꯅꯨꯄꯥꯗꯨꯗ ꯂꯩꯔꯣ, ꯑꯗꯨꯗ ꯂꯩꯔꯗꯤꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ꯫ ꯑꯟꯖꯂꯤꯅ ꯀꯩꯅꯣ ꯆꯅꯨ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯀꯥꯏꯅ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯏꯕꯦꯝꯃ, ꯑꯉꯥꯡꯅꯤ ꯈꯜꯂꯤꯉꯩ ꯑꯐꯕ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥꯁꯤꯡꯁꯦ ꯆꯠꯈꯤꯗꯧ ꯁꯔꯨꯛ
ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯗꯒꯤꯁꯨ ꯗꯃꯥꯗꯃꯍꯟꯕ ꯂꯨꯅꯁꯨ ꯇꯧꯕꯤꯗꯧꯕ ꯁꯦꯟꯁꯨ ꯄꯥꯏꯕ ꯑꯗꯨꯗ ꯂꯩꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯍꯌꯦꯡ ꯁꯦꯅꯤꯌꯔ ꯑꯣꯏꯔꯒ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯛꯂꯒ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗ ꯊꯨꯡꯗꯣꯏ ꯁꯔꯨꯛ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯔꯕꯅꯤ ꯏꯕꯦꯝꯃ ꯂꯣꯏꯔꯦꯍꯦ ꯏꯕꯦꯝꯃ ꯅꯪꯁꯤꯗꯤ ꯂꯞꯀꯤ ꯑꯣꯏꯕ ꯋꯥꯔꯤꯗꯗꯤ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯪꯁꯦ ꯂꯥꯏꯔꯤꯛꯇꯗꯤ ꯁꯤꯁꯨ ꯈꯪꯗꯦ ꯁꯤꯁꯨ ꯈꯪꯗꯦ 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 ꯁꯤꯗꯅꯤ ꯅꯪ ꯇꯧꯔꯤꯁꯦ ꯆꯅꯨꯅ ꯑꯟꯖꯂꯤ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯂꯥꯏꯔꯤꯛ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯌꯨꯝ ꯄꯥꯟꯕ ꯈꯪꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯂꯩꯁꯥꯕꯤ ꯈꯨꯃꯨꯊꯣꯛ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜꯗꯣ ꯐꯪꯗꯣꯏ ꯁꯔꯨꯛ ꯑꯉꯥꯡ ꯑꯣꯏꯅ ꯂꯞꯀꯤ ꯋꯥꯔꯤꯁꯦ ꯂꯣꯏꯊꯣꯛꯂꯒ ꯌꯨꯝ ꯄꯥꯟꯈꯤꯕꯅ ꯐꯕ ꯑꯃ ꯂꯩꯌꯦ ꯅꯠꯇ꯭ꯔꯣ ꯁꯅꯥꯃꯆꯥ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯁꯅꯥꯃꯆꯥ ꯉꯁꯥꯏ ꯆꯅꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥ ꯍꯥꯏꯈꯤꯕꯗꯨꯗꯗꯤ ꯃꯥ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯟꯗꯨꯅ ꯎꯡꯂꯤꯕꯅꯤ ꯆꯅꯨ ꯑꯃꯗꯤ ꯑꯟꯖꯂꯤꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯋꯥꯈꯜ ꯑꯃꯗ ꯎꯡꯂꯤ ꯑꯟꯖꯂꯤꯅ ꯆꯅꯨꯗ ꯌꯦꯡꯂꯒ ꯑꯃꯁꯦ ꯎꯡꯂꯒ ꯂꯩꯈ꯭ꯔꯦ ꯀꯔꯤ ꯋꯥꯈꯟꯗꯅꯣ ꯁꯤꯅ ꯅꯪꯒꯤ ꯋꯥꯔꯤꯗꯨꯗꯅꯦ ꯎꯡꯂꯤ ꯑꯣꯏꯔꯝꯅꯦꯕ ꯀꯔꯥꯏ ꯌꯧꯔꯖꯥꯠꯅꯣ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯅꯪꯅꯅꯦ ꯏꯔꯥꯡ ꯍꯦꯛ ꯇꯝꯕꯤꯗꯅ ꯌꯦꯡꯉꯨꯁꯦ ꯅꯪꯅꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯏꯅꯔꯒ ꯂꯩꯔꯣꯀꯣ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯒ ꯏꯁꯣꯔꯅ ꯅꯪ ꯑꯩꯁꯦ ꯌꯨꯝ ꯑꯃꯠꯇꯗ ꯃꯧꯒ ꯑꯣꯏꯍꯟꯕꯤꯔꯛꯂꯗꯤ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯕꯁꯨꯅꯦ ꯅꯨꯡꯇꯤ ꯈꯟꯅꯗꯧ ꯃꯥꯜꯂꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯋꯥꯔꯤꯁꯦ ꯆꯍꯤ 25-28ꯁꯤꯒꯤ ꯋꯥꯈꯟꯗꯅꯦ ꯈꯜꯂꯒ ꯅꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯦ ꯅꯪꯅ ꯈꯜꯂꯤꯗꯨꯃꯅꯦ ꯇꯥꯏꯕꯪꯗꯗꯤ ꯇꯣꯛꯈꯣ ꯃꯪꯂꯥꯟꯗ ꯐꯥꯎꯃꯪꯉꯨꯅꯨꯀꯣ ꯑꯃꯁꯦ ꯏꯁꯤꯡ ꯈꯔ ꯈꯤꯛꯆꯤꯜꯂꯣꯕ ꯑꯁꯤ ꯍꯥꯏꯔꯒ ꯆꯅꯨꯅ ꯕꯣꯇꯜꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯅꯥꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯤꯛꯆꯤꯜꯂꯤ ꯁꯅꯥꯃꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯅꯄꯥ ꯀꯅꯥꯅꯣ ꯏꯁ ꯅꯄꯥ ꯑꯩꯈꯣꯏꯅꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯕ꯭ꯔꯣ ꯑꯩꯒꯤ ꯋꯥꯔꯤ ꯈꯔꯁꯤꯗ ꯑꯗꯨꯛ ꯊꯤꯅ ꯃꯪꯂꯗꯤ ꯃꯌꯥꯝ ꯂꯤꯔꯕꯗꯤ ꯅꯪ ꯉꯥꯎꯔꯒ ꯆꯠꯇꯧꯔꯤꯅꯦ ꯅꯠꯇꯦ ꯁꯨꯝ ꯋꯥꯔꯤ ꯑꯃ ꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯈꯜꯂꯝꯕꯅꯦ ꯑꯟꯖꯂꯤꯅ ꯌꯥꯔꯦ ꯈꯪꯖꯔꯦ ꯂꯣꯏꯅ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯂꯣꯏ ꯈꯪꯉꯖꯥꯅꯤ ꯕꯦꯜ ꯇꯥꯈ꯭ꯔꯦ ꯀ꯭ꯂꯥꯁ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯣꯝꯅ ꯑꯍꯨꯝꯗꯨꯁꯨ ꯀ꯭ꯂꯥꯁ ꯆꯪꯈꯤꯔꯝꯃꯤ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯗꯌꯥꯅ ꯁꯅꯥꯃꯆꯥꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯂꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯗꯌꯥꯅ ꯁꯅꯥꯃꯆꯥꯗ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯝꯃꯤ ꯀꯣꯜꯗꯅꯤ ꯁꯅꯥꯃꯆꯥ ꯇꯥꯏꯌꯦ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯀꯥꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯗꯌꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕ ꯁꯅꯥꯃꯆꯥꯗꯤ ꯈꯪꯗꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩ ꯍꯥꯏꯕ ꯀꯀꯥ ꯀꯃꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯀꯩ ꯒꯥꯔꯤ ꯇꯣꯡꯈ꯭ꯔꯤꯅꯣꯕ ꯑꯩ ꯒꯦꯠꯇ ꯉꯥꯏꯔꯨꯒꯦ ꯁꯅꯥꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯗꯌꯥ ꯇꯤꯈꯠꯇꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯅꯪ ꯀꯀꯥꯒꯤ ꯊꯃꯣꯏꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯒꯦꯠꯇ ꯉꯥꯏꯒꯦ ꯍꯥꯏꯁꯦ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗ ꯆꯠꯈꯤꯕꯅꯤꯅ ꯒꯦꯠꯇ ꯉꯥꯏꯔꯗꯤ ꯐꯩꯗꯅ ꯗꯌꯥ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯄꯁꯦ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯦ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯉꯥꯡ ꯃꯆꯥ ꯅꯪꯅ ꯀꯀꯥꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯤ ꯏꯄꯪ ꯄꯪꯖꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯅꯪꯒꯤ ꯅꯋꯣꯡꯅ ꯇꯧꯗꯨꯅ ꯀꯀꯥꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯍꯥꯏꯗꯣ ꯑꯣꯏꯗꯧꯔꯦ ꯀꯀꯥ ꯇꯥꯗ꯭ꯔꯕꯣ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ ꯀꯀꯥ ꯑꯍꯥꯎ ꯀꯩꯗꯧꯔꯦ ꯉꯁꯥꯏꯗꯒꯤ ꯀꯀꯥ ꯀꯧꯕꯗ ꯈꯨꯝꯁꯨ ꯈꯨꯝꯂꯛꯇꯦ ꯑꯩ ꯏꯃꯥꯅ ꯀꯧꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯆꯥꯛ ꯆꯥꯕꯒꯤ ꯍꯣꯏ ꯆꯥꯎꯔꯣ ꯃꯌꯥꯝ ꯆꯥꯎꯀꯣ ꯆꯥꯛꯇꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤꯅ ꯀꯀꯥꯒ ꯑꯝꯇ ꯎꯅꯁꯤꯗꯅ ꯀꯀꯥ ꯂꯧꯕ ꯂꯥꯛꯀꯦ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯣꯏꯌꯦ ꯀꯀꯥ ꯁꯤꯗꯒꯤꯗꯤ ꯑꯗꯣ ꯑꯩꯁꯨ ꯀꯀꯥꯁꯦ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯐꯣꯇꯣꯗꯕꯨꯗꯤ ꯎꯔꯦ ꯑꯁꯦꯡꯕꯗ ꯎꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯃꯃꯥꯒ ꯄꯄꯥꯒꯗ ꯆꯅꯨꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ ꯊꯧꯔꯛꯀꯦ ꯂꯝꯕꯤꯗ ꯉꯥꯏꯔꯝꯃꯣ ꯍꯣꯏ ꯌꯥꯏ ꯆꯠꯂꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯍꯣꯏ ꯀꯀꯥ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯈꯤꯔꯝꯃꯤ ꯁꯣꯝꯗ ꯗꯌꯥ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯟꯅꯨꯄꯤꯅ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯕ ꯆꯪꯂꯛꯄꯗ ꯃꯕꯨꯡꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯄ꯭ꯔꯦꯃꯤ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯃꯕꯨꯡꯒꯤ ꯃꯁꯥꯗ ꯄꯥꯏꯔꯒ ꯇꯥꯃꯣ ꯍꯥꯏꯅ ꯀꯧꯏ ꯗꯌꯥ ꯏꯈꯪ ꯈꯪꯅ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯉꯥꯎꯕ꯭ꯔꯣ ꯏꯆꯟ ꯃꯤ ꯀꯧꯕꯕꯨ ꯑꯗꯨꯝꯅ ꯀꯧꯅꯕ꯭ꯔꯣ ꯅꯣꯛꯐꯦꯠ ꯃꯣꯃꯣꯟ ꯀꯩ ꯋꯥꯈꯟꯗꯅꯣꯕ ꯅꯍꯥꯟ ꯃꯈꯩ ꯎꯗꯕ ꯁꯛꯇꯝ ꯑꯃ ꯉꯁꯤ ꯅꯆꯟꯒꯤ ꯃꯤꯠꯇ ꯎꯔꯤꯁꯤꯕꯨ ꯌꯥꯝ ꯈꯪꯉꯦ ꯑꯉꯥꯡꯅ ꯑꯩ ꯀꯩꯝ ꯇꯧꯖꯗꯦꯀꯣ ꯑꯣꯐꯤꯁꯇ ꯅꯣꯛꯅꯤꯡꯕ ꯊꯕꯛ ꯑꯃ ꯁ꯭ꯇꯥꯐ ꯈꯔ ꯇꯧꯔꯝꯕꯗꯨꯗꯅꯦ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯄꯅꯦ ꯊꯥꯖꯗꯦꯀꯣ ꯆꯍꯤ ꯃꯇꯥꯡꯗꯨꯗ ꯏꯀꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯂꯣꯠꯄꯒꯤ ꯃꯇꯝꯁꯨ ꯅꯠꯇꯦ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯅꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣꯕ ꯇꯥꯃꯣ ꯑꯩꯗꯤ ꯈꯪꯕ ꯌꯥꯏꯗꯅ ꯏꯆꯟ ꯀꯩꯝ ꯅꯠꯇꯦꯃꯤ ꯀꯗꯥꯏꯗꯒꯤ ꯀꯅꯥꯒꯤ ꯂꯝꯅꯣꯕ ꯅꯪꯕꯣ ꯅꯆꯤꯟ ꯊꯤꯖꯤꯟꯅꯅꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯐꯣꯟꯗꯣ ꯌꯦꯡꯉꯗꯤ ꯈꯪꯅꯤꯗ ꯑꯗꯨꯗꯤ ꯐꯣꯟꯗꯣ ꯌꯦꯡꯈꯤꯕ꯭ꯔꯣ
ꯃꯆꯟꯅꯨꯄꯤꯅ ꯐꯣꯟꯗꯨ ꯂꯧꯒꯦ ꯇꯧꯕꯗꯨꯗ ꯗꯌꯥ ꯇꯥꯞ ꯂꯥꯎꯅ ꯂꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤꯅ ꯍꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤꯗꯒꯤ ꯐꯣꯟꯗꯨ ꯃꯨꯟꯅꯕ ꯇꯧꯔꯛꯏ ꯗꯌꯥꯒꯤ ꯐꯣꯟꯒꯤ ꯄꯥꯁꯋꯥꯔꯗ ꯄ꯭ꯔꯦꯃꯤꯅ ꯈꯪꯏ ꯑꯗꯨꯅ ꯂꯣꯛ ꯍꯥꯡꯅꯕ ꯇꯧꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨ ꯗꯌꯥꯅ ꯐꯣꯟ ꯑꯗꯨ ꯃꯨꯟꯈꯤꯔꯝꯃꯤ ꯂꯝꯍꯦꯟ ꯑꯣꯏꯖꯟ ꯅꯪ ꯂꯝꯗꯪ ꯍꯥꯏꯕꯗ ꯁꯤꯔꯗ꯭ꯔꯣ ꯈꯪꯗꯧ ꯑꯝꯍꯥꯅꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯈꯪꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯑꯣ ꯍꯌꯦꯡ ꯀꯣꯟꯅ ꯈꯪꯉꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯗ꯭ꯔꯤꯕ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯒ ꯑꯗꯨꯗ ꯈꯪꯉꯣꯕ ꯐꯩ ꯅꯕꯨꯛ ꯐꯠꯇꯕ ꯅꯪ ꯅꯇꯨꯗꯣ ꯃꯨꯟꯒꯦ ꯍꯥꯏꯔꯣꯏꯌꯦ ꯃꯁꯛꯇꯨ ꯐꯖꯕ꯭ꯔꯥ ꯌꯦꯡꯕꯤꯒꯦ ꯍꯥꯏꯕ ꯋꯥꯅꯤ ꯌꯥꯗ ꯇꯣꯛꯆꯧꯅ ꯍꯌꯦꯡ ꯀꯣꯟꯅ ꯊꯃꯣꯏ ꯀꯥꯏꯔꯒ ꯏꯆꯟ ꯇꯧꯔꯣ ꯃꯇꯝꯗꯨꯗ ꯅꯣꯛꯁꯤꯜꯂꯛꯀꯦ ꯆꯥꯛ ꯆꯥꯔꯣꯁꯤ ꯂꯥꯎ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯑꯩꯗꯤ ꯆꯥꯔꯨꯔꯅꯤ ꯅꯪ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯅꯕꯨꯛ ꯐꯠꯇꯕ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯦꯃꯤ ꯃꯕꯨꯡꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯄꯩꯔꯒ ꯆꯠꯈ꯭ꯔꯦꯅꯤ ꯍꯣꯏꯗ ꯀꯌꯥꯝ ꯀꯨꯏꯅ ꯄꯩꯅꯦꯒꯦ ꯍꯌꯦꯡ 1,000 ꯁꯠ ꯂꯥꯎꯅ ꯂꯥꯟꯁꯤꯟꯈꯤꯕꯗ ꯆꯨꯝꯃ ꯂꯩꯔꯗꯧꯗꯨꯕꯨ ꯍꯌꯦꯡ ꯀꯣꯟꯅ ꯈꯪꯍꯟꯗꯣꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡ ꯃꯆꯥꯅꯤꯅ ꯑꯃꯨꯛ ꯃꯣꯏ ꯃꯌꯥꯝꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯗꯨꯅ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯈꯪꯖꯅꯤ ꯑꯆꯧꯕ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯆꯥꯛꯁꯤ ꯏꯪꯈ꯭ꯔꯅꯤꯅꯦ ꯀꯥꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯦ 이뱀사나 사나 만데다기 튜션 ꯍꯧꯔꯗꯣꯏꯅꯤꯀꯣ ꯆꯍꯤꯁꯨ ꯂꯣꯏꯗꯧꯔꯦ ꯑꯦꯛꯖꯥꯝ ꯑꯆꯧꯕꯅꯤ ꯊꯥꯗꯣꯏꯁꯦ ꯏꯆꯥꯗꯤ ꯐꯔꯁꯇ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯍꯣꯏ ꯃꯃꯥ ꯁꯕꯖꯦꯛ ꯀꯌꯥ ꯇꯧꯗꯣꯏꯅꯣ ꯅꯪ ꯄꯄꯥꯅꯗꯤꯅꯦ ꯅꯪꯅ ꯁꯣꯟꯕ ꯁꯕꯖꯦꯛꯇꯨꯗꯪ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯍꯣꯏ ꯃꯃꯥ ꯄꯥꯅ ꯍꯥꯏꯗꯣ ꯑꯩ ꯌꯥꯏꯌꯦ ꯁꯕꯖꯦꯛ ꯑꯔꯥꯏꯕꯁꯤꯡꯗꯨꯗꯤ ꯑꯩꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯁꯨꯝ ꯇꯧꯔꯒ ꯌꯥꯔꯅꯤꯗ ꯑꯔꯨꯕ ꯁꯕꯖꯦꯛ ꯑꯗꯨꯗꯪ ꯇꯧꯔꯒ ꯍꯣꯏ ꯏꯆꯥꯅ ꯄꯥꯝꯕꯗꯣ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯃꯃꯥ ꯑꯩ ꯆꯅꯨ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯑꯟꯖꯂꯤꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ ꯁꯟꯗꯦꯅꯤꯅ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯕꯅꯦ ꯍꯣꯏ ꯊꯦꯡꯅꯗꯤ ꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯃꯃꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯃꯥ ꯆꯅꯨ ꯍꯣꯏ ꯐꯥꯎ ꯆꯠꯄꯒꯤꯔꯣ ꯅꯪꯅ ꯐꯅꯦꯛꯀ ꯁꯦꯠꯇꯅ ꯌꯥꯝ ꯅꯥꯜꯂꯤꯗꯣ ꯍꯩꯁꯅꯥ ꯃꯃꯥ ꯄꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯃꯃꯥ ꯑꯩ ꯂꯝ ꯍꯦꯟꯕ ꯊꯕꯛ ꯇꯧꯗꯦꯕ ꯁꯨꯝ ꯁꯦꯠꯄꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯩ ꯆꯠꯂꯨꯔꯣ ꯑꯁꯨꯝꯅ ꯁꯅꯥ ꯃꯆꯥꯁꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯗꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯅꯪ ꯀꯀꯥꯗꯣ ꯅꯠꯇ꯭ꯔꯣ ꯁꯅꯥ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯗꯌꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯅꯥ ꯃꯆꯥꯗ ꯌꯦꯡꯂꯒ ꯑꯩꯁꯦ ꯃꯥꯟꯗ꯭ꯔꯕꯣ ꯑꯥꯏꯖꯤꯒꯤ ꯀꯀꯥꯗꯨꯅꯤ ꯀꯩꯅꯣ ꯑꯃꯨꯛ ꯐꯥꯎꯁꯨ ꯎꯅꯗ꯭ꯔꯤꯕꯅꯤꯅ ꯂꯥꯜꯂꯝꯂꯗꯦꯅ ꯁꯨꯝ ꯍꯪꯕ ꯑꯗꯣ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯃꯃꯥꯗ ꯆꯅꯨ ꯍꯣꯏꯗ ꯆꯠꯂꯨꯒꯦꯅ ꯍꯥꯏꯔꯒ ꯊꯣꯔꯛꯏꯅꯦ ꯀꯨꯏꯕꯗꯤ ꯌꯥꯔꯣꯏꯌꯦ ꯌꯥꯝ ꯂꯥꯞꯇꯕ ꯒꯥꯔꯗꯦꯟ ꯑꯃꯗ ꯐꯝꯃꯨꯔꯁꯤ ꯍꯣꯏ ꯑꯁꯨꯝꯅ ꯗꯌꯥ ꯑꯃꯗꯤ ꯁꯅꯥꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯗꯦꯟ ꯑꯃꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯝꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯐꯝꯂꯒ ꯗꯌꯥꯅ ꯁꯅꯥꯃꯆꯥꯕꯨ ꯀꯧꯔꯤ ꯑꯉꯥꯡ ꯁꯅꯥꯃꯆꯥ ꯗꯌꯥꯅ ꯑꯉꯥꯡ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯃꯉꯣꯟꯗ ꯅꯠꯇꯒꯨꯝꯅ ꯅꯍꯥꯛ ꯌꯦꯠꯇ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯌꯦꯡꯉꯤ ꯀꯅꯥꯝ ꯂꯩꯇꯕꯗꯨꯗ ꯗꯌꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯉꯣꯟꯗꯔꯣ ꯀꯀꯥ ꯏꯍꯦ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯂꯩꯒꯦ ꯁꯤꯗꯕꯣ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯃꯤꯡ ꯀꯧꯔꯔꯣꯏ ꯑꯉꯥꯡ ꯍꯥꯏꯅ ꯀꯧꯔꯗꯣꯏꯅꯤ ꯑꯣ ꯑꯉꯥꯡ ꯍꯥꯎ ꯀꯔꯤ ꯆꯥꯁꯤ ꯍꯥꯏꯅꯣ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ ꯆꯤꯀꯟ ꯆꯧ ꯆꯥꯁꯤ ꯀꯀꯥ ꯐꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯀꯀꯥ ꯄꯨꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯗꯌꯥ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯗꯌꯥ ꯆꯥꯅꯕ ꯀꯔꯤꯅꯣ ꯃꯌꯥꯝ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯁꯦ ꯆꯥꯔꯣ ꯃꯌꯥꯝꯁꯦ ꯑꯩ ꯆꯥꯕ ꯉꯝꯃꯣꯏꯌꯦ ꯉꯝꯅꯕ ꯆꯥꯒꯗꯕꯅꯦ ꯌꯨꯝꯗ ꯄꯨꯕꯁꯨ ꯌꯥꯔꯣꯏ ꯅꯣꯏ ꯃꯃꯥꯅ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤ ꯑꯗꯨꯅ ꯁꯤꯗ ꯂꯣꯏꯅ ꯆꯥꯎ ꯀꯀꯥꯁꯨ ꯆꯥꯋꯣ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯑꯉꯥꯡ ꯅꯪ ꯀꯀꯥꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯗꯤ ꯀꯀꯥ ꯉꯁꯤ ꯆꯦꯜꯂꯁꯤ ꯌꯥꯔꯣꯏꯌꯦ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯀꯀꯥ ꯑꯩ ꯑꯦꯛꯖꯥꯝ ꯊꯥꯗꯣꯏ ꯀꯨꯏꯗ꯭ꯔꯕꯅꯦ ꯑꯗꯨꯗꯤ ꯅꯪ ꯑꯦꯛꯖꯥꯝ ꯊꯥꯗꯣꯛꯑꯣ ꯊꯥ 3ꯗ ꯉꯥꯏꯔꯦꯗꯅ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯆꯦꯟꯕ ꯌꯥꯕ꯭ꯔꯥ ꯑꯗ ꯌꯥꯗ꯭ꯔꯗꯤ ꯀꯀꯥꯗꯤ ꯁꯤꯗꯣꯏꯅꯤ ꯀꯀꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯑꯩ ꯌꯥꯒꯦꯕ ꯑꯩ ꯑꯦꯛꯖꯥꯝ ꯊꯥꯈꯤꯒꯦꯕ ꯑꯩ ꯑꯗꯨ ꯉꯥꯏꯗꯣꯏꯅꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯦꯟꯕ ꯌꯥꯅꯔꯦꯀꯣ ꯗꯌꯥ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯧꯒꯗꯕ ꯅꯠꯇ꯭ꯔꯗꯤ ꯙꯞꯀ ꯇꯧꯔꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯅꯤ ꯑꯁꯤ ꯈꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯥꯔꯣ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯗꯌꯥ ꯍꯣꯏꯁꯨ ꯍꯜꯂꯛꯂꯗꯨꯅ ꯁꯅꯥꯃꯆꯥꯕꯨ ꯊꯤꯟꯕꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯒꯥꯔꯤ ꯊꯧꯖꯤꯜꯂꯝꯂꯒ ꯆꯪꯂꯛꯄꯗꯨꯗ ꯁꯣꯐꯥꯗ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕꯗꯣ ꯎꯔꯗꯨꯅ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯌꯥꯔꯦ ꯈꯪꯉꯦ ꯅꯇꯥꯇꯣ ꯇꯧꯔꯅꯨ ꯈꯪꯖꯔꯦ ꯌꯥꯏꯐꯅ
ꯇꯥ ꯇꯧꯕ ꯅꯠꯇꯦꯀꯣ ꯑꯩꯁꯤꯕꯨ ꯐꯥꯒꯤ ꯖꯣꯒꯥꯏ ꯌꯥꯝ ꯇꯥꯕꯩ ꯃꯑꯣꯡꯗ ꯍꯌꯦꯡ ꯀꯣꯂꯦꯖ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯛꯇꯣꯏꯅꯤ ꯍꯌꯦꯡ ꯀꯣꯂꯦꯖ ꯂꯥꯛꯄꯗ ꯅꯪ ꯀꯔꯤ ꯂꯩꯔꯛꯑꯣꯕ ꯀꯔꯤꯝ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯄꯩꯁꯥ ꯇꯤꯡꯅꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯂꯩꯕꯕꯨ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯄꯥꯝꯕ ꯈꯜꯂꯒ ꯂꯩꯔꯛꯑꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯇꯥꯇꯣꯟꯅ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯒꯥꯔꯤ ꯑꯝꯇ ꯆꯥꯝꯃꯨꯈꯤꯒꯦꯀꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯂꯒ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯃꯕꯨꯡꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯕꯒꯤ ꯃꯀꯣꯛꯇꯨꯅ ꯅꯛꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄ꯭ꯔꯦꯃꯤ ꯏꯃꯥ ꯍꯥꯏꯔꯒ ꯈꯪꯂꯒ ꯆꯣꯡꯈꯠꯂꯤ ꯑꯉꯥꯡꯅꯤꯅ ꯅꯨꯄꯥ ꯀꯣꯏ ꯃꯥꯜꯂꯤꯅꯦ ꯍꯥ ꯇꯥꯇꯣꯟ ꯀꯥꯏꯅ ꯄꯩꯁꯥ ꯇꯤꯡꯅꯕꯅꯤ ꯀꯥꯏꯅꯒ ꯑꯩꯉꯣꯟꯗꯒꯤꯅ ꯅꯨꯡꯇꯤꯒꯤ 500,000 ꯏꯅꯝꯃꯗꯨꯗꯤ ꯌꯥꯝ ꯑꯍꯟꯅꯤꯀꯣ ꯇꯥꯃꯣ ꯗꯌꯥ ꯃꯆꯪꯒꯤ ꯋꯥꯗꯨꯗ ꯂꯣꯏꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯆꯍꯤ 15 ꯁꯨꯔꯕ 16 ꯁꯨꯗꯧꯔꯕ ꯑꯩꯅ ꯅꯨꯄꯥ ꯈꯪꯅꯕꯗꯤ ꯆꯩꯕꯤꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯎꯅꯔꯒ ꯂꯥꯛꯄꯤꯔꯛꯂꯤꯕ ꯏꯅꯝꯃꯗꯨꯗꯤ ꯌꯥꯝ ꯑꯍꯟꯅꯤꯀꯣ ꯆꯍꯤ 10 ꯐꯥꯎ ꯁꯨꯗ꯭ꯔꯤꯕꯗꯣ ꯃꯆꯪꯒꯤ ꯋꯥꯗꯨꯅ ꯗꯌꯥ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯂꯩ ꯍꯣ ꯏꯀꯥꯏꯔꯒ ꯂꯩꯕꯤꯔꯅꯣ ꯑꯩ ꯂꯣꯏꯅ ꯈꯪꯖꯔꯕꯗꯣ ꯃꯌꯨꯝ ꯐꯥꯎ ꯈꯪꯖꯩꯌꯦ ꯑꯩꯗꯤ ꯏꯃꯥꯗ ꯍꯥꯏꯗꯣꯛꯇꯣꯏꯅꯤ ꯍꯣꯔꯦꯟ ꯅꯍꯥꯟ ꯑꯩꯅ ꯈꯪꯒꯦ ꯍꯥꯏꯕꯗ ꯍꯥꯏꯗꯕꯅꯤꯅ ꯏꯆꯟ ꯏꯃꯥ ꯍꯣꯏꯗ ꯈꯪꯍꯟꯕ ꯌꯥꯔꯣꯏꯀꯣ ꯍꯌꯦꯡ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯒ ꯈꯪꯍꯜꯂꯣꯕ ꯏꯃꯥ ꯈꯪꯂꯝꯃꯗꯤ ꯇꯥꯃꯣ ꯁꯥꯎꯅꯤꯀꯣ ꯅꯪ ꯈꯪꯉꯦꯗꯅ ꯌꯥꯔꯦ ꯑꯩꯗꯤꯀꯣ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ ꯂꯝ ꯍꯦꯜꯂꯗꯤ ꯆꯩ ꯆꯥꯖꯔꯦ ꯄꯥꯈꯪ ꯑꯔꯤꯕ ꯅꯧꯖꯗꯕꯣ ꯅꯪꯗ ꯈꯔ ꯊꯨꯅ ꯅꯧꯔꯣ ꯂꯤꯔꯒ ꯂꯩꯕꯗꯣ ꯀꯨꯏꯃꯜꯂꯦ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯕꯣꯔꯗꯅ ꯂꯧꯕ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯑꯔꯣꯏꯕ ꯑꯦꯛꯖꯥꯝꯅꯤ ꯑꯟꯖꯂꯤ ꯑꯃꯗꯤ ꯆꯅꯨ ꯁꯅꯥꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯟꯖꯂꯤꯅ ꯅꯨꯄꯤ ꯑꯅꯤ ꯉꯁꯤꯅ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯀꯩꯅꯣꯝ ꯆꯥꯁꯤꯗꯅ ꯆꯅꯨꯅ ꯌꯥꯏꯌꯦ ꯆꯥꯁꯦ ꯁꯅꯥꯃꯆꯥ ꯆꯥꯁꯤꯀꯣ ꯌꯥꯏꯌꯦ ꯆꯥꯁꯦ ꯆꯅꯨꯅ ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯁꯦ ꯒꯨꯗ ꯂꯛ ꯅꯨꯄꯤ ꯑꯅꯤ ꯑꯟꯖꯂꯤ ꯁꯅꯥꯃꯆꯥꯁꯨ ꯈꯨꯕꯤ ꯑꯗꯨ ꯎꯠꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯑꯦꯛꯖꯥꯝ ꯊꯥꯔꯗꯨꯅ ꯃꯃꯥꯟꯅꯕ ꯀꯌꯥ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯒ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯗꯌꯥꯅ ꯍꯦꯜꯂꯣ ꯏꯇꯥꯎ ꯂꯥꯏꯕꯅ ꯇꯥꯏꯌꯦ ꯀꯩ ꯂꯩꯔꯒꯦ ꯑꯩ ꯉꯁꯤ ꯅꯨꯄꯤ ꯆꯦꯟꯗꯕ ꯌꯥꯗ꯭ꯔꯤ ꯏꯇꯥꯎ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯗꯌꯥꯅ ꯁꯅꯥꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯥꯏꯕꯗ ꯇꯝꯂꯛꯂꯝꯃꯤ ꯕꯥ ꯍꯟꯗꯛꯇ ꯃꯦꯇ꯭ꯔꯤꯛ ꯊꯥꯗ ꯉꯥꯏꯖꯔꯤꯕ ꯑꯉꯥꯡꯗꯣ ꯃꯤ ꯍꯥꯏꯁꯦ ꯐꯪꯕꯨ ꯐꯪꯂꯛꯇ꯭ꯔꯗꯤ ꯑꯉꯥꯡꯗ ꯇꯥꯏꯌꯦꯁꯦ ꯆꯨꯝꯃꯦꯗꯅ ꯑꯗꯨꯝꯅ ꯉꯥꯡꯕꯅ ꯀꯥꯟꯅꯔꯣꯏ ꯅꯣꯏꯗ ꯍꯣꯔꯦꯟ ꯄꯨꯔꯛꯀꯅꯤ ꯀꯥꯒꯗꯣ ꯈꯔ ꯅꯥꯟꯅ ꯈꯪꯂꯤꯗꯅ ꯍꯣꯏ ꯅꯇꯥꯎꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯔꯝꯂꯒꯦ ꯏꯇꯥꯎꯗ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯍꯜꯂꯣ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯗꯌꯥ ꯁꯅꯥꯃꯆꯥꯗ ꯀꯣꯜ ꯇꯧꯔꯒ ꯀꯣꯏꯕ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯄꯨꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯧꯔꯛꯄꯅ ꯃꯣꯏꯔꯥꯡꯂꯣꯝꯗ ꯊꯧꯗꯔꯛꯏ ꯁꯅꯥꯃꯆꯥꯅ ꯀꯀꯥ ꯀꯩꯅꯣ ꯂꯥꯞꯅ ꯊꯧꯔꯛꯂꯤꯁꯤꯕꯣ ꯀꯥꯏꯗꯅ ꯊꯧꯔꯛꯏꯁꯤꯕꯣ ꯅꯪꯕꯨ ꯃꯣꯏꯔꯥꯡ ꯊꯥꯡꯒꯗꯒ ꯆꯠꯅꯤꯡꯗ꯭ꯔꯣ ꯊꯥꯡꯒꯒꯤ ꯆꯥꯎꯕ ꯆꯤꯡꯗꯣ ꯀꯥꯎꯔꯕꯣ ꯆꯥꯎꯕ ꯍꯥꯏꯕ ꯆꯤꯡꯁꯨ ꯂꯩꯕ꯭ꯔꯣ ꯀꯀꯥ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯑꯃꯨꯛ ꯐꯥꯎꯁꯨ ꯆꯠꯇꯦ ꯉꯁꯤ ꯀꯀꯥꯅ ꯄꯨꯕꯤꯗꯧꯔꯁꯤꯗꯤ ꯏꯕꯥꯅꯤ ꯀꯥꯔꯨꯁꯦ ꯈꯣꯡꯅ ꯀꯥꯕꯗꯤ ꯅꯪ ꯋꯥꯔꯅꯤ ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯒꯠꯂꯁꯦ ꯊꯧꯒꯠꯄ ꯌꯥꯕꯅꯤ ꯑꯗꯨꯒ ꯆꯤꯡ ꯃꯊꯛꯇꯒꯤ ꯃꯈꯥꯗ ꯌꯦꯡꯊꯕꯗ ꯂꯣꯛꯇꯥꯛ ꯎꯔꯗꯕꯅꯤ ꯐꯨꯝꯗꯤꯒ ꯐꯖꯅ ꯎꯔꯗꯕꯅꯤ ꯑꯌꯥ ꯑꯗꯨꯝꯅ ꯑꯣꯏꯔꯝꯒꯗ꯭ꯔꯣ ꯀꯀꯥ ꯅꯪꯒꯤ ꯃꯤꯠꯅꯅꯦ ꯑꯁꯦꯡꯕ ꯎꯔꯒꯅ ꯍꯦꯟꯗꯣꯏꯅꯤ ꯐꯖꯕ ꯑꯗꯨꯝ ꯇꯧꯅ ꯗꯌꯥ ꯑꯃꯗꯤ ꯁꯅꯥꯃꯆꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯥꯡꯒꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯆꯤꯡ ꯀꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯤ ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕ ꯁꯅꯥꯃꯆꯥ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯀꯀꯥ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ ꯃꯃꯥꯒ ꯄꯥꯒꯅ ꯐꯨꯔꯅꯤ ꯁꯤꯗꯤ ꯉꯁꯥꯏ ꯒꯥꯔꯤ ꯊꯧꯔꯛꯄꯗꯨꯁꯨ ꯄꯨꯡ 2-3 ꯆꯪꯉꯦ ꯍꯟꯕꯗ ꯃꯝꯂꯅꯤ ꯀꯀꯥ ꯍꯜꯂꯁꯦ ꯑꯉꯥꯡ ꯊꯦꯡꯉꯣꯏꯌꯦꯕ ꯐꯔꯦꯁꯦ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯀꯀꯥ ꯒꯥꯔꯤꯁꯦ ꯈꯔ ꯀꯟꯅ ꯊꯧ ꯍꯥꯏꯕ ꯄꯨꯡ 5:30 ꯇꯥꯔꯦ ꯁꯣꯝꯗꯅ ꯗꯌꯥ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯧꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯗꯌꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯌꯦꯡꯂꯨꯕꯗ ꯂꯥꯏꯕꯒꯤ ꯑꯣꯏꯔꯝꯃꯤ ꯍꯜꯂꯣ ꯏꯇꯥ ꯂꯥꯛꯇ꯭ꯔꯤꯕꯣ ꯃꯝꯂꯤꯅꯤ ꯂꯥꯛꯑꯣꯅꯦ ꯑꯩ ꯅꯨꯄꯤꯒ ꯇꯧꯔꯒꯅꯦ ꯌꯦꯟꯒ ꯊꯣꯡꯗꯨꯅ ꯇꯧꯔꯕꯅꯤꯅꯦ ꯗꯌꯥ ꯂꯥꯏꯕꯒꯤ ꯋꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯕꯤꯗ ꯑꯣꯟꯊꯣꯛꯂꯒ ꯈꯨꯝꯂꯛꯏ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯀꯣꯏꯕ ꯆꯠꯂꯨꯕꯅꯤ ꯀꯔꯤꯅꯣ ꯏꯇꯥꯎꯅꯣ ꯍꯥꯏꯗꯨꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯃꯥꯒ ꯃꯄꯥꯒꯅ ꯐꯨꯕꯤꯔꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇꯅꯦ ꯑꯍꯤꯡꯁꯤꯃ ꯂꯩꯖꯔꯁꯅꯨ ꯍꯌꯦꯡ ꯑꯍꯟꯁꯤꯡꯒ ꯇꯧꯔꯒ ꯍꯜꯍꯟꯕ ꯍꯥꯏꯗꯨꯅꯤ ꯐꯔꯦ ꯊꯝꯃꯦ
ꯑꯁꯤ ꯍꯥꯏꯔꯒ ꯗꯌꯥ ꯐꯣꯟ ꯑꯗꯣ ꯊꯨꯅ ꯀꯛꯂꯒ ꯑꯣꯐ ꯊꯝꯖꯤꯜꯂꯤ ꯑꯗꯨꯒ ꯁꯅꯥꯃꯆꯥꯒꯤ ꯐꯣꯟꯗꯨꯁꯨ ꯂꯧꯔꯒ ꯑꯣꯐ ꯊꯝꯖꯤꯜꯂꯤ ꯁꯅꯥꯃꯆꯥ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯀꯞꯂꯒ ꯗꯌꯥꯗ ꯋꯥ ꯉꯥꯡꯂꯛꯏ ꯀꯀꯥ ꯑꯩꯈꯣꯏ ꯃꯃꯥꯒ ꯄꯥꯒꯅ ꯑꯩ ꯐꯨꯅꯤ ꯍꯥꯏꯔꯣ ꯍꯣꯏ ꯑꯉꯥꯡ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯗꯤꯅꯦ ꯅꯈꯣꯡ ꯑꯅꯤꯃꯛ ꯊꯨꯗꯦꯛꯀꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯅ ꯅꯪ ꯍꯟꯈ꯭ꯔꯅꯨ ꯀꯀꯥꯒ ꯆꯠꯈ꯭ꯔꯁꯤ ꯗꯌꯥ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯁꯅꯥꯃꯆꯥꯗ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯖꯤꯜꯂꯒ ꯁꯅꯥꯃꯆꯥꯕꯨ ꯆꯦꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯁꯅꯥꯃꯆꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯅ ꯃꯇꯥꯡ ꯆꯥꯗꯅ ꯆꯦꯟꯈ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯕꯁꯨ ꯃꯆꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒ ꯄꯦꯟꯊꯣꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯁꯨ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯊꯥ ꯂꯦꯞꯂꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯝꯃꯤ ꯄ꯭ꯔꯦꯃꯤꯅ ꯇꯥꯃꯣ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥꯗꯨꯗ ꯏꯅꯝꯃ ꯀꯧꯗꯣꯏꯔꯣ ꯏꯅꯝꯃ ꯀꯧꯗ꯭ꯔꯗꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯔꯣ ꯑꯁ ꯂꯣꯏꯔꯦꯍꯦ ꯆꯍꯤ 6-7 ꯍꯟꯕ ꯑꯩꯅ ꯑꯉꯥꯡ ꯃꯆꯥꯗꯨꯗ ꯏꯅꯝꯃ ꯍꯣꯏ ꯃꯥ ꯑꯩ ꯉꯝꯃꯔꯣꯏꯗ ꯍꯣꯏ ꯏꯅꯝꯃ ꯀꯧꯒꯗꯝꯅꯤ ꯑꯉꯥꯡꯅ ꯆꯩ ꯆꯥꯅꯤꯀꯣ ꯅꯕꯨꯡꯅ ꯂꯧꯔꯤꯕ ꯅꯨꯄꯤꯅꯤ ꯍꯥꯏ ꯅꯣꯏ ꯑꯅꯤ ꯑꯃꯨꯛ ꯑꯗꯋꯥꯏꯗꯨꯗ ꯈꯠꯅꯗꯅ ꯂꯩꯔꯕ꯭ꯔꯣ ꯂꯨꯍꯣꯡꯕꯅ ꯍꯌꯦꯡ ꯑꯣꯏꯔꯦ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯔꯤꯒꯦꯗꯣ ꯌꯦꯡꯉꯨꯅꯦ ꯑꯋꯟꯄꯣꯠꯁꯨ ꯂꯧꯔꯨꯒꯗꯕ ꯑꯣꯏꯔꯝꯒꯅꯤ ꯃꯤꯗꯤ ꯃꯃꯧ ꯑꯉꯥꯡ ꯑꯃ ꯂꯥꯛꯇꯧꯔꯦꯅ ꯃꯅꯦꯝꯁꯦ ꯍꯔꯥꯎꯖꯩꯀꯣ ꯆꯥꯛꯇꯤ ꯏꯃꯥꯅ ꯃꯍꯨꯠ ꯁꯤꯟꯕꯤꯔꯣꯅꯦ ꯅꯃꯧ ꯂꯥꯛꯄꯒꯤ ꯐꯝ ꯆꯥꯎꯈꯠꯄ ꯑꯣꯏꯅ ꯆꯥꯛꯁꯨ ꯊꯣꯡꯕ ꯍꯩꯇ꯭ꯔꯤꯕ ꯅꯃꯧꯅꯤ ꯂꯥꯛꯇꯣꯏꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯒ꯭ꯌꯥꯟ ꯃꯝꯃꯦ ꯇꯧꯔꯤꯁꯤ ꯌꯦꯡꯎꯅꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯏꯃꯧ ꯎꯕ ꯐꯪꯂꯤꯕꯁꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯇꯥꯛꯂꯒ ꯂꯣꯏꯅ ꯍꯩꯕ ꯉꯥꯛꯇꯅꯤ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯒ ꯂꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯃꯊꯧꯁꯤꯡꯗꯣ ꯇꯧꯅꯅꯕ ꯇꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯂꯝꯃꯤ ꯗꯌꯥ ꯑꯃꯗꯤ ꯁꯅꯥꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯑꯁꯨꯝꯅ ꯂꯩ ꯍꯨꯛꯄ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯊꯣꯏꯗ꯭ꯔꯤꯡ ꯏꯅꯔꯝꯃꯤ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯅꯨꯄꯤ ꯊꯤꯟꯅꯕ ꯇꯧꯅꯔꯝꯃꯤ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯃꯥ ꯃꯄꯥꯕꯨ ꯈꯨꯔꯨꯝꯃꯤ ꯗꯥꯃꯦꯅ ꯄꯥꯒꯤ ꯏꯆꯥ ꯊꯣꯏꯕꯤ ꯉꯁꯤꯗꯒꯤ ꯏꯆꯥ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯑꯋꯥꯠꯄ ꯂꯩꯇ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯃꯃꯥꯒꯤ ꯁꯅꯥ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯃꯃꯥꯒꯤ ꯁꯅꯥ ꯏꯕꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯃꯌꯥꯝꯅ ꯃꯆꯥꯕꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝꯁꯨ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯥ ꯑꯆꯥꯄꯣꯠ ꯀꯌꯥ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯍꯟꯅꯔꯝꯃꯤ ꯁꯅꯥꯃꯆꯥ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯗꯌꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯄꯤ ꯑꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯝꯃꯤ ꯀꯔꯤ ꯀꯞꯄꯤꯅꯣ ꯑꯉꯥꯡ ꯀꯞꯀꯅꯨ ꯀꯀꯥ ꯂꯩꯔꯤꯁꯤꯗꯤ ꯀꯀꯥ ꯑꯩꯈꯣꯏ ꯃꯃꯥꯒ ꯄꯥꯒꯗꯣ ꯉꯁꯥꯏ ꯑꯩ ꯀꯣꯜꯂꯒ ꯌꯥꯝ ꯀꯞꯄꯤ ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯣꯏ ꯆꯥꯛꯁꯨ ꯆꯥꯕ ꯌꯥꯔꯣꯏꯌꯦ ꯀꯀꯥ ꯑꯉꯥꯡ ꯑꯗꯨꯅ ꯋꯥꯈꯜ ꯄꯤꯛꯁꯟꯒꯅꯨꯁꯦ ꯀꯀꯥꯒ ꯅꯨꯡꯇꯤꯒꯤ ꯅꯣꯏꯗ ꯆꯠꯇꯣꯏꯅꯤ ꯑꯗꯨꯗꯤ ꯃꯃꯥꯒ ꯄꯥꯒꯅ ꯅꯪ ꯅꯨꯡꯇꯤꯒꯤ ꯎꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯔꯔꯣꯏ ꯑꯁꯦꯡꯕꯒꯤꯔꯣ ꯀꯀꯥ ꯅꯨꯡꯇꯤꯒꯤ ꯆꯠꯁꯤꯀꯣ ꯆꯠꯇꯣꯏꯅꯤ ꯅꯨꯡꯇꯤꯒꯤ ꯆꯠꯇꯣꯏꯅꯤ ꯀꯞꯄꯅꯨꯁꯦ ꯉꯁꯤ ꯅꯪ ꯑꯩꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯜꯂꯤꯕꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯗꯌꯥ ꯁꯅꯥꯃꯆꯥꯒꯤ ꯃꯄꯤ ꯑꯗꯨ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯅꯥꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ